ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯁꯤ ꯍꯣꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯃꯇꯝ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯐꯕ ꯊꯕꯛꯀ ꯇꯧꯃꯤꯟꯅꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯤꯑꯦꯐꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯣ ꯁꯤꯗ ꯁꯦꯝꯒꯠꯆꯔꯛꯄ ꯃꯤꯌꯥꯝꯒꯤ ꯏꯕꯨꯟ ꯈꯪꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯄꯨꯋꯥꯔꯤ ꯂꯩꯔꯦꯅ ꯍꯥꯏꯅꯔꯦꯀꯣ ꯑꯩ ꯅꯤꯡꯈꯥ ꯇꯝꯅ ꯍꯥꯏꯅꯍꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯁꯤꯗ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯏꯂꯦꯛꯇꯦꯠ ꯒꯣꯔꯃꯦꯟꯁꯨ ꯂꯩꯔꯝꯃꯦ ꯕꯤꯐꯣꯔ ꯃꯔꯖꯤꯡ ꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯩꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯣꯏ ꯁꯨꯅ ꯂꯩꯔꯝꯃꯕ ꯁꯨꯝꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯅꯞꯄꯒ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭रे ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯇꯦꯁꯇꯦꯠꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯈ꯭ꯔꯦ ꯃꯍꯥꯎ ꯇꯪꯈ꯭रे ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯍꯥꯏꯕꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯦꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯈꯟꯖꯁꯅꯨꯀꯣ ꯑꯩꯈꯣꯏ ꯗꯤꯄꯤꯑꯦꯐꯀꯤꯗꯤ ꯅꯧꯅ ꯊꯣꯛꯆꯔꯛꯄ ꯅ꯭ꯌꯨ ꯐꯦꯁꯦꯁ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯀꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯚꯣꯂꯨꯁꯟ ꯑꯃꯈꯛ ꯄꯨꯕ ꯉꯝꯃꯒꯗꯤ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯊꯥꯖꯕꯤꯔꯒꯗꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯝ ꯑꯣꯏꯕꯤꯔꯤꯕ ꯕꯤꯖꯩ ꯊꯂꯥꯄꯊꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯤꯖꯩ ꯊꯂꯥꯄꯊꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯄ ꯉꯝꯃꯛꯄꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯔꯝꯒꯦ ꯄꯨꯜꯂꯛꯏꯁꯦ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯦꯀꯣ ꯆꯍꯤ 63ꯃꯨꯛꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯜꯂꯛꯑꯒ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯑꯌꯥꯝꯕ ꯂꯩꯉꯥꯛꯁꯦ ꯄꯥꯏꯔꯒ ꯂꯥꯛꯑꯦꯕ ꯂꯥꯛꯏꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤꯅꯦꯕ ꯑꯗꯣ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯔꯦ ꯗꯦ ꯑꯥꯔ ꯑꯣꯜ ꯑꯣꯜꯔꯦꯗꯤ ꯇꯦꯁꯇꯦꯠ ꯑꯅ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯑꯣꯜꯔꯦꯗꯤ ꯇꯦꯁ ꯇꯧꯔꯕ ꯃꯤꯌꯥꯝꯅ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯔꯕ ꯀꯩꯅꯣ ꯄꯥꯔꯇꯤ ꯉꯥꯛꯇꯅꯦꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯨꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯑꯦꯕ꯭ꯔꯤ ꯀꯩꯅꯣꯁꯤꯗ ꯑꯦꯡꯒꯜꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯋꯥꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯃꯤ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯍꯤꯡꯉꯒ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯃꯁꯤꯒꯤ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯁꯤ ꯁꯤꯒꯤ ꯈꯨꯗꯣꯜꯁꯤꯡꯁꯦ ꯀꯅꯥꯅ ꯄꯤꯔꯝꯒꯦꯕ ꯑꯩ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯕ꯭ꯂꯦꯝꯗꯤ ꯇꯧꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯉꯥꯡꯉꯛꯀꯤꯀꯣ ꯃꯇꯝꯗꯨꯒꯤ ꯌꯥꯅꯕ ꯆꯠꯁꯤꯟꯅꯕ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯃꯤꯌꯥꯝꯗ ꯃꯑꯣꯡ ꯃꯥꯜꯍꯟꯕꯀꯣ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯤꯗꯤ ꯑꯣꯏꯗꯕ ꯈꯔꯁꯨ ꯉꯥꯡꯒꯗꯧꯅꯤ ꯐꯠꯇꯕ ꯈꯔꯁꯨ ꯇꯧꯒꯗꯧꯅꯤ ꯃꯥꯜꯍꯟꯕ ꯈꯔꯁꯨ ꯇꯧꯒꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯊꯥꯏꯅꯒꯤ ꯌꯥꯝꯅ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯨꯝ ꯆꯠꯅꯔꯒ ꯂꯥꯛꯑꯕꯅꯤꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯊꯥꯖꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯥꯐꯇꯔ ꯑꯣꯜ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯀꯔꯝꯕ ꯄꯥꯔꯇꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯅꯦꯕ ꯍꯧꯖꯤꯛ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯅꯔꯤꯁꯤ ꯃꯤꯌꯥꯝꯅ ꯍꯥꯏꯗꯤ ꯁꯦꯟꯇꯔꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯌꯥꯗꯕ ꯃꯣꯏꯅ ꯁꯤꯗ ꯐꯅ ꯌꯥꯝꯅ ꯔꯤꯖꯅꯦꯜ ꯏꯁꯨ ꯄꯨꯈꯠꯀꯅꯤ ꯍꯥꯏꯔꯒꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤ ꯃꯌꯥꯝꯗꯨꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯔꯨꯜ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯆꯍꯤ ꯁꯥꯡꯂꯕ ꯆꯍꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯈꯨꯗꯣꯜꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯈꯣꯏ ꯏꯁꯨ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯗꯨ ꯌꯥꯝꯅ ꯁꯟꯗꯣꯛꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯔꯣꯟꯁꯤꯅ ꯃꯤꯌꯥꯝꯁꯤꯅ ꯂꯣꯏ ꯈꯪꯅꯕ ꯋꯥꯐꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯤꯑꯦꯐꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯣꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯁꯦꯝꯒꯠꯆꯔꯛꯄ ꯃꯤꯌꯥꯝꯒꯤ ꯏꯍꯨꯟ ꯈꯪꯅ ꯁꯦꯝꯒꯠꯆꯔꯛꯏꯕ ꯁꯨꯝꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯈꯔ ꯇꯧꯔꯒ ꯀꯪꯒ꯭ꯔꯦꯁ ꯕꯤꯖꯦꯄꯤ ꯎꯍꯜꯂꯒ ꯃꯤꯌꯥꯝꯁꯤꯗ ꯃꯈꯣꯏꯅ ꯀꯣꯛ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯀꯨꯝꯊꯖꯕ ꯃꯇꯝꯗ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯤꯌꯥꯝꯗ ꯊꯥꯒꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯈꯔ ꯁꯟꯗꯣꯛꯑꯒ ꯀꯪꯒ꯭ꯔꯦꯁ ꯕꯤꯖꯦꯄꯤꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯁꯨ ꯂꯣꯏ ꯋꯥꯈꯜ ꯇꯥꯔꯦ ꯁꯤꯡꯉꯦ ꯈꯪꯉꯦ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯁꯦꯝꯒꯠꯆꯔꯛꯄ ꯃꯤꯌꯥꯝꯒꯤ ꯏꯍꯨꯟ ꯈꯪꯅ ꯁꯦꯝꯖꯔꯤꯕ ꯁꯨꯝꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯗꯤꯄꯤꯑꯦꯐꯀꯨꯝꯕꯁꯤꯗ ꯁꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯗ ꯆꯦꯠꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯋꯥꯍꯪꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯅꯤꯅ ꯇꯝꯕ ꯉꯝꯗꯦ ꯅꯝꯕꯔ ꯒꯦꯝꯅꯤ ꯕꯥꯏ ꯆꯥꯟꯁ ꯑꯩꯈꯣꯏꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁ ꯃꯦꯖꯣꯔꯤꯇꯤꯕꯨ ꯐꯪꯉꯦ ꯌꯥꯝ ꯐꯔꯦꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤ ꯀꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗꯣ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯃꯤꯅꯤꯃꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ 30 ꯄꯣꯏꯟꯠꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯒꯤ ꯊꯝꯖꯈꯤꯕꯗꯣ ꯑꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯣꯏꯟꯠ 5 ꯑꯃ 10 ꯑꯃ
for the welfare of the people of the state hajaba tare ko sigi khoi gi keno khanjara kanda khoi gi common minimum program da semina ba yaraga samina ba yaraga di adugi principal da khoi tawjege habigi wakhalon adu ndi leje Oja Sanjoy hajiksi Oja Sanjoy isamak jo khoi gi DPF Manipur gi legal advisor ama oina thopubiri ado hajiksi hajik lairiba khoi gi se prevailing situation ji da habiri khoi si national party ani si da dependent oibana maram oirakanda khoi Manipur si kham thengna khoi gi Manipur si India da hektin kibadagi aduki matik ware penadre haidana adumak launari hana khoi gi national party congress na matam sangna pan bagi akhoi madugi experience pe ama ukre after that akhoi amuk congress si OA PLA haidana amuk national party BJP sida amuk akhoi laibak yenge adumakpu BJP da su amuk hairiba national party sida habidi miyam gi expectation miyam gi chahi manga gi right si hairiba hoji ki di BJP si double engine ni adumakpu hairiba double engine government sina lairiba hojiki prevailing situation si dasu solution ama phobo purak pangamdana yam chauna miyam singna penadana lairi adumak pu lakadoriba akhoigi 2027 gi election si dasu adumak BJP ki karyakata singna thambasi Manipur bu kanbangamba party si only BJP party khaktani haiba wafum statement ju ja tham adum thambiri ko adumak pu DPF si khoigi local party khoigi regional party makhakni sumaina khoigi regional party sumaina tholak pasiam harau je even Tamil Nadu da changes kaya ma koina uba phangrabani adumakpu aina oja khoigi oja Sanjoy de lakchaningi si hariba DPFC form tawba matamda DPF ki su tawgada ba thabak thauram haidi do's and don't aduga magi ideology amachu dumak sungsoi soidana lebirangani aduga agenda sungsoi soidana DPF ki agenda sungsoi soidana habidi list of topic to discuss mayamda puthok pa yaba haima officially meeting haiba ma aduga hidden purpose motive haiba ma ani sidi compulsory leirangani ba miyamda khanghanba yadaba dudi oja akhoina phanayamna thauraga hangasu oja hoina su madudi dum hidden oina thamgani adubu officially puthok pa yaba DPF ki maikei dagi adugumba agenda dudi haidi masigi matamsi amaromda koigi local party regional party DPF sigi su achauba advantage ama lahauba yabagi khudong chabam su leiribanina DPF ki agenda si koigi officially meeting oina miyam da dum khanghan bayab agenda singsi oja Sanjoy gi maikei dagi angtang marik chumna thambiraga di yam nungai jagni oja angtang thambiyo Pani hajage aha mutada miyeng ta riba Manipur miyambu kono nei kai khunu sari khogi DPFC khogi magi long form democratic people's front hive yes aduga DPF ki magi brief history hai tare masi mai sara koma khogi ngasi gi keno se gi discussion hours gi khudong chaba laraga ai tentang thamjage DPFC khogi 3rd May 2023 khogi Manipur da khogi communal khogi ethnic class hajaba tare ko si thorapa matam se degi hor kanda khogi maroina khogi like minded khogi youth sing hai tare khogi imanaba sing khoi kara punjin najaraga Manipur gi laibu issue sing ji khogi political gi settlement ama natraga di khogi no to solve to ngam moina khanjaba degi hajaba tare aduna khogi chumba khogi DPF kumba khogi local party ma khogi regional political party ma Manipur da yang mathok tare se khoina khanajaba hai tare adumaina sarangna khogi sahi ama makhai ani mu se khanajara matungda khogi hokiba khogi 2025 ki khogi July ki tang ani da khogi jm honda khogi mi lisi mukti laga miyam khangna khoina sapong jagi ni hai tare yes adu khogi promise am khaklai khogi promise si khogi Manipur miyam gi damukta khoi senga chuma thabak tawgani kai gumba tawbungam du taragadi khoina thajajaba khogi ishwar hajaba tare adugi saibi chaiteng pongoi sunu gaina khoi sumaina khara tawnaba lei hai tare sumai torakan da khogi DPFC khogi 2025 ki khogi July ki tangani ai hoji panjaki bise sede miyam khoina sapong jare adu sapong jaraba matungda khoina haujar ko che khogi grassroots level dagi maroina Manipur gi lojing loya khogi khogi kungang jing hajaba tare ko sede sida khogi camera meeting masa pangthok charakanda khogi DPFC khogi grassroots level dagi khogi tapna khogi masa mareng khogi phanthokna ba maina khona jari hai tare adu bu ngasi di khogi yam kanna keno tawdromosu khogi Manipur gi lebi ba miyam jina khram kai di khogi DPFC khogi recognize to bi le khangbi le haiba jima dei thamjage
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ DPF ꯒꯤ ꯀꯩꯅꯣ ꯂꯩ ꯑꯩꯈꯣꯏꯒꯤ ideology ꯂꯩ ꯑꯩꯈꯣꯏ political party ꯑꯃ ꯂꯩꯔꯕꯅꯤꯅ exactly ꯑꯩꯈꯣꯏꯒꯤ ideology ꯁꯤ ꯑꯩꯈꯣꯏꯒꯤ democratic socialism ꯗ base ꯇꯧꯕ ꯑꯩꯈꯣꯏ democratic socialism ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯃꯤꯟꯅꯕ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯁꯦꯝꯖꯕ ꯑꯗꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ideologyꯅꯤ ꯍꯥꯏꯇꯥꯔꯦ DPF ꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ DPF ꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟ ꯈꯔꯁꯨ ꯂꯩꯖꯩ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯁ꯭ꯂꯣꯒꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔ ꯂꯧꯈꯠꯆꯔꯕꯗ ꯑꯩꯈꯣꯏꯁꯤ ꯃꯤꯄꯥꯟ ꯇꯥꯡꯂꯒ ꯍꯤꯡꯂꯔꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯟꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯩꯉꯥꯛꯆꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯑꯩꯈꯣꯏ ꯀꯩꯅꯣ ꯁ꯭ꯂꯣꯒꯥꯟꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ DPF ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯦꯅꯤꯐꯦꯁꯇꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯃꯦꯅꯤꯐꯦꯁꯇꯣ ꯑꯩꯈꯣꯏꯅ 30 points ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏ 30 points ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯇꯦꯟꯇꯛꯅ ꯁꯨꯝ ꯊꯝꯖꯒꯦꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯤ ꯈꯣꯡꯒ꯭ꯔꯥꯎꯅꯕꯁꯤ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯔꯥꯏꯠꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯔꯥꯏꯠꯁꯤ ꯐꯖꯅ ꯉꯥꯛꯑꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣꯗ ꯊꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯤꯃ ꯉꯥꯛꯑꯒ ꯊꯝꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯦꯟड ꯅꯦꯇꯤꯚ ꯄꯤꯄꯜ ꯑꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯦꯟड ꯅꯦꯇꯤꯚ ꯄꯤꯄꯜꯁꯤꯡꯁꯦ ꯃꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯁꯇꯝꯒꯤ ꯑꯣꯏꯕ ꯌꯥꯏ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯁꯦ ꯐꯖꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯔꯒ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯍꯣꯜ ꯁ꯭ꯇꯦꯠꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯤꯜ ꯁ꯭ꯇꯦꯠ ꯑꯅ ꯂꯥꯎꯊꯣꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗꯒꯤ ꯆꯤꯡ ꯇꯝꯅ ꯈꯥꯏꯗꯣꯛꯑꯝꯕꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯤꯜ ꯁ꯭ꯇꯦꯠ ꯑꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯂꯥꯎꯊꯣꯛꯑꯒ ꯊꯝꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗ ꯂꯩꯖꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯕꯤꯙꯥꯟ ꯁꯚꯥꯅ ꯍꯥꯏꯅꯔꯤꯁꯤꯒꯤ ꯃꯊꯛꯇ ꯕꯤꯙꯥꯟ ꯄꯔꯤꯁꯠ ꯑꯅ ꯑꯩꯈꯣꯏꯒꯤ ꯕꯤꯙꯥꯟ ꯄꯔꯤꯁꯠ ꯕꯥꯏ ꯀꯦꯃꯦꯔꯦꯜ ꯂꯦꯖꯤꯁꯂꯦꯆꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜꯁꯨ ꯍꯥꯏꯅꯩꯀꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 36 ꯗꯤꯐ꯭ꯔꯦꯟꯠ ꯀꯝꯃꯨꯅꯤꯇꯤꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯆꯧꯕꯁꯨ ꯌꯥꯎꯏ ꯃꯆꯥꯁꯨ ꯌꯥꯎꯏꯀꯣ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯃꯛꯇ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯍꯟꯕ ꯉꯝꯅꯕꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯊꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯑꯩꯈꯣꯏ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯨ ꯑꯣꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯃꯥꯏ ꯐꯦꯗꯔꯦꯜꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯇꯣꯅꯣꯃꯤꯁꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯈꯔ ꯍꯦꯟꯅ ꯄꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯔꯤꯁꯣꯔꯁꯦꯁ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝ ꯉꯥꯛ ꯁꯦꯟꯅ ꯊꯝꯕ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯄꯣꯂꯤꯁꯤ ꯑꯅꯧꯕ ꯑꯃ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯒ ꯆꯥꯟꯅꯅ ꯁꯦꯝꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯌꯨꯠꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯍꯥꯁꯤꯡ ꯂꯥꯏꯔꯤꯛꯇꯤ ꯇꯝꯃꯨꯔꯒ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯏꯒꯤ ꯆꯥꯟꯅꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯄꯤꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯅ ꯑꯦꯚ꯭ꯔꯤ ꯏꯖꯨꯀꯦꯇꯦꯗ ꯌꯨꯠ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯄꯣꯟꯇꯦꯕꯀꯣ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯆꯥꯟꯅꯕ ꯁꯤꯟꯐꯝꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯃꯟ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯑꯦꯟ ꯗꯤꯕꯂꯞꯃꯦꯟꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯔꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀ꯭ꯔꯤꯞ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ NRC ꯀꯣ ꯑꯗꯨ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯌꯥꯔꯤꯈꯩ ꯗꯤꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯁꯨꯝꯕ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯗꯒꯤ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯁ꯭ꯇꯦꯠ ꯑꯣꯏꯍꯟꯕ ꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯪ ꯏꯅꯔꯖꯦꯇꯤꯛ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯂꯧꯃꯤꯗ ꯕꯦꯁ ꯇꯧꯕ ꯂꯧꯎ ꯁꯤꯡꯎꯗ ꯕꯦꯁ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯍꯦꯟꯅ ꯐꯪꯍꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯩ ꯂꯧꯈꯣꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯅꯆꯤꯡꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯐꯒꯠꯍꯟꯕ ꯂꯝꯕꯤ ꯊꯣꯡ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯀꯅꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯇꯥꯔꯦ ꯆꯤꯡ ꯇꯝꯗ ꯂꯩꯔꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯏꯀ꯭ꯋꯦꯜꯂꯤ ꯑꯩꯈꯣꯏ ꯗꯤꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯐꯖꯅ ꯁꯦꯝꯒꯠꯂꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯛꯇꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯦ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒ ꯑꯐꯕꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯅꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯟꯖꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯑꯩꯅ ꯁꯤꯅ ꯆꯥꯎꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯃ ꯑꯍꯧꯕꯒꯤ ꯑꯣꯖꯥ ꯃꯔꯛ ꯑꯃꯇꯪ ꯊꯠꯆꯅ ꯑꯣꯖꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ DPFC ꯍꯧꯖꯤꯛ ꯃꯤꯌꯥꯝꯅꯕꯨꯗꯤ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕꯤꯔꯤꯀꯣ ꯑꯩꯈꯣꯏꯃꯛꯁꯨ ꯑꯗꯨꯝ ꯇꯥꯕ ꯍꯧꯖꯔꯛꯑꯦ
ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯍꯨꯝꯐꯨꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯂꯤꯡ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ DPFCꯒꯤ ꯀꯦꯟꯗꯤꯗꯦꯠ ꯄꯨꯊꯣꯛꯄꯗ ꯂꯨꯒꯗꯕ ꯖꯒꯥ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦ ꯄꯥꯔꯇꯤꯒꯤ ꯑꯦꯖꯦꯟꯗꯥ ꯍꯥꯏꯒꯗ꯭ꯔꯥ ꯄꯣꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ 30ꯕꯨꯗꯤ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯂꯦꯛꯁꯟ ꯍꯥꯏꯁꯤ ꯅꯝꯕꯔ ꯒꯦꯝꯗ ꯂꯩꯕꯅꯤꯅ ꯁꯤꯗꯤ ꯋꯥꯠꯑꯦꯚꯔ ꯁꯤꯗ ꯆꯦꯗ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯝꯕꯔ ꯒꯦꯝꯗ ꯂꯥꯛꯀꯗꯣꯔꯤꯕꯅꯤ나 ꯍꯧꯖꯤꯛꯁꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ACꯗ DPFꯀꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯗ ꯁꯦꯅꯤꯇꯥꯏꯖ ꯇꯧꯕ ꯉꯝꯕꯒꯤ ꯀꯔꯝꯕ ACꯐꯥꯎꯗꯤ ꯀꯚꯔ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯦꯠꯂꯤꯁ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯎ ꯐꯥꯔ ꯂꯩꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗ DPFꯀꯤ ꯀꯦꯟꯗꯤꯗꯦꯠ ꯁꯤꯐꯥꯎꯗꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛꯐꯥꯎꯗ ꯀꯌꯥꯃꯨꯛꯀꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯦ ꯑꯣꯖꯥ ꯍꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯀꯩꯅꯣꯗ ꯀꯦꯜꯀꯨꯂꯦꯁꯟꯗ Madam, so far, we calculation the DPF is 30 around the ledger. Okay. 30 plus Laki. Marine Tampaki, Billy, Kanosita, constituency Singida. Adubu, a queen singi the zo, Marine Akwegi, Naga, Chinauching Tower. Yes. Zagadas, a Quakra, contact of an understanding of a Honazari Haitar. Adu Porpanga Magadi, more than 40 plus. Quitatobuki can was Haitar. Adubu Laiba, Madame Tambiba, Quaki constituencies da. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯃꯅꯨꯡ ꯈꯔ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗꯤ ꯀꯣꯚꯔ ꯇꯧꯕ ꯉꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯊꯥꯖꯖꯕ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯍꯣꯜ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏ DPFꯀꯤ ꯀꯩꯅꯣꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯈꯛꯁꯨ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ DPFꯇ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ MLA ꯑꯣꯏꯔꯝꯃꯕ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯚꯣꯠ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯤꯝꯄꯦꯊꯥꯏꯖꯔ ꯑꯣꯏꯅ ꯆꯪꯕꯤꯔꯛꯄ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯤ ꯌꯥꯏ ꯇꯧꯕꯗꯕꯨ ꯆꯪꯉꯒ ꯚꯣꯠ ꯂꯦꯞꯄꯗꯤ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯊꯝꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯈꯛ ꯂꯩꯖꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯁꯤꯗ DPFꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯎꯖꯒꯦ ꯍꯥꯏꯔꯒꯅ ꯃꯥꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯗ ꯂꯦꯞꯄꯒ ꯏꯟꯗꯤꯄꯦꯟꯗꯦꯟꯗꯒꯤ ꯀꯥꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯊꯣꯛꯑꯒ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯈꯛꯇꯤ ꯑꯩꯈꯣꯏꯗ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯒꯦꯝꯗ ꯂꯥꯛꯑꯒ ꯍꯌꯦꯡ ꯏꯂꯦꯛꯁꯟ ꯍꯥꯏꯗꯣꯛꯑꯀꯥꯟꯗꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯦ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯖꯅꯤꯡꯉꯤ ꯄꯥꯝꯁꯨ ꯄꯥꯝꯃꯤ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠꯁꯤꯡꯁꯦ ꯑꯣꯖꯥ ꯆꯍꯤ 5ꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡ ꯀꯥꯔꯛꯑꯀꯥꯟꯗ ꯈꯪꯒꯗꯣꯏꯅꯤ ꯑꯩꯍꯥꯛꯅ ꯋꯥꯍꯧꯗꯣꯛꯇꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯏꯂꯦꯛꯁꯟ ꯀꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅ ꯁꯤꯁꯤ ꯇꯧꯒꯅꯤ ꯁꯤꯁꯤ ꯇꯧꯒꯅꯤꯅ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯀꯥꯟꯗ ꯇꯧꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯑꯜꯇꯔꯅꯦꯠꯁꯤ ꯂꯩꯇꯕꯅꯤꯅ BJPꯗ ꯑꯃꯨꯛ ꯌꯦꯡ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯃꯨꯛ ꯌꯦꯡ BJPꯗ ꯑꯃꯨꯛ ꯌꯦꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯨꯃꯛꯄꯨ ꯑꯩ ꯅꯦꯛꯁ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯤꯌꯥꯝꯁꯤꯗ ꯏꯃꯨꯡꯒꯤ ꯀꯩꯅꯣꯝꯃ ꯊꯣꯛꯄꯗ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯕꯣꯠ ꯄꯨꯜꯂꯦ ꯍꯥꯏꯗꯤ ꯌꯥꯎꯁꯪꯕꯨ ꯑꯣꯏꯔꯣ ꯊꯥꯕꯜꯕꯨ ꯆꯣꯡ ꯕꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗꯩꯁꯨ ꯈꯥꯏꯔꯨꯁꯦ ꯈꯔ ꯌꯥꯝ ꯁꯤꯒꯤ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯑꯐꯕ ꯚꯣꯇꯔꯗ ꯆꯟꯗ꯭ꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯕꯤꯁꯤꯌꯁ ꯁꯔꯀꯜ ꯑꯃꯗ ꯑꯗꯨꯝ ꯌꯦꯔꯨꯝꯒ ꯌꯦꯅꯥꯎꯒ ꯀꯅꯥꯅ ꯍꯥꯜꯂꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩ ꯑꯣꯖꯥ ꯁꯟꯖꯣꯏꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯟꯖꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯑꯩꯈꯣꯏꯒꯤ TVKꯒꯤꯁꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅꯤ ꯃꯉꯣꯟꯗ ꯃꯣꯗꯤ BJP RSSꯒ ꯀꯅꯥꯝ ꯆꯪꯉꯝꯄꯣꯟꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯈ꯭ꯔꯕ ꯋꯥꯠꯑꯦꯚꯔ ꯃꯥꯅ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯁꯤꯗ ꯃꯥꯅ ꯍꯣꯡꯍꯜꯂꯛꯏꯕ ꯌꯦꯡꯉꯣ ꯃꯟꯗꯤꯔꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕꯁꯤꯡꯗ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯒꯗꯤ ꯉꯝꯃꯦꯕ ꯃꯥ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯁꯦ DPFꯁꯨ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯈꯛ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯍꯧꯖꯤꯛ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗ 30 ꯃꯨꯛꯇꯤ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯗꯨꯗ ꯑꯣꯖꯥ ꯅꯟꯗꯣꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯆꯤꯡꯈꯥꯏꯅꯔꯛꯀꯗꯣꯏꯅꯦꯕ BJPꯗꯩꯁꯨ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤꯁꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯅꯝꯕꯔ ꯒꯦꯝꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯖꯥ ꯍꯣꯏꯒꯤꯁꯨ ꯑꯀꯥꯕ ꯈꯔꯗꯣ ꯑꯗꯨꯝ ꯀꯣꯡꯒ꯭ꯔꯦꯁꯇ ꯅꯠꯇ꯭ꯔꯒ BJPꯗꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ
party ki ideology Congress ki shulai BJP ki shulai admaina tawdana makhoi gi di ji haiba ji je dumak leibanina phanayamna khoi gi regional party gi maikai dagi agenda phaja bunga sai kontra pukhalaga su ngasai gi khoi gi high command gi amadi lairibanina adugi matam duda dum sangning da chaning da mai haidana laimang yawe haibagi phibam amakak adugi pofam amasu khoi gi DPF ki loima kabangam dana mana absolute majority phangdana kagaragadi oza hoina pami si thabak oina onthokpada laigani ba nattabeda khajik tawrakanda ngasagi sarkar ma semna bhona badadi number game da semakadwinina collision oina oigiba targadi ngasagi DPF na tawningami ba thabak mayam si su adum ngasagi BJP da oiro BJP ka seminar ga su BJP gi machudo dum churani Congress ka oiro Congress ki machudo dum churani adu matam dane ba ngasagi adum DPF ki agenda su mafamna matamna dum compromise tawra ka mangi doise aduga amuk regional party na kaba matamda parliament ta wangang bagi matam phangoi ka habasi su miyam na su dum hainai aduna sumaina phanayam na tawning balai raga su absolute majority phangdraga di oza agenda phanayam phajab bukhalaga su number game nina thabak oina onthokpase adumak lubanina oza machu sangi gadra haibagi akiba su dumak lei oza kari kamai thamini Medangi pakum da pitringai da imamang da mafam krasam phongtok se yani akoina akogi Manipur society haja batare Manipur gi people sina akogi India gi fivanung da pulai je khoi chawanga sei 100 mu sure ko sei 100 ka taru musida akoina pulaga India gi lariba akogi constitution haja batare India gi fivanung da lakpa sida akogi national party sing ayam balenga se paraga laiba national party sing gi manung da jo Congress amadi BJP ne ado Congress amadi BJP miyam da mainare they are all already tested and high record haidi makhoi jo already tested tawba miyam na loimuk test tawro kai party ngak tane na ado ga ngasai gi khoi habi griba khoi gi Manipur da huji khoi ngasi gi mirona mayok na ribi issues problems ko khoi gi misi mina gi miha mipun gi every kind of the angle da khoi yung matam da khoi ji mioi ba mana khoi nungai ni hingbai judi oidre ba ko yam wana awa fiwa mamada mi mana mo da khoi hinga ga laire ba khoi Manipur gi people mayam se ana masigi laribi issues mayam problem mayam masigi laribi ba kaino si sigi khudol sing je kana na piram ge ba ai atopa political party sing da blame bi tawjaning de adu simya no le khangar ba ngak ne ba ana sidai sida nga ki ko matam du gi yana ba chasan na ba oita pa da ba ngang ba miyam da mong malhan ba ko politics ai di oida ba khrasu ngang dong ni phatta khrasu taw dong ni malhan ba khrasu taw dong ni ga na hai ba thai gi yan outdated oi ba traditional oi ba haja ba tare sum channa ga la bina sumba mayam je sum taw ga la e ba adu sumba mayam je hoi gi miyam thajadre ba adigi after all makhoi miyam je kam party no haraga di national parties ne ba hoji hanjan hainai sim yamna haidi center gi direction makhada makhoi gi makhada leita ba yada moina sida phana yamna reasoning gi supu kani haraga sunga yaroi da poram khami ba adumba party miyam na dominate tawraga akhoi Manipur ji run tawraga lairame ba sahi sangra ba sahi miyam se adugi khudon ne ba khoi ngasi mayok leiba khoi issue mayam problem mayam se adu yam sandokna haiudraga su ngasi gi leiba khoi miron jina miyam loi khangra wa phanga kane ba aduna akhoi handaki la kadoriba general assembly election jidadi akhoi gi DPF na akhoi gi regional political party local party amoina Manipur gi lehaw da sengkat charakpa miyam gi hun khangna sengkat chara iba sumba regional political party jina soira maki akhoi gi absolute majority fangaga akhoi saka semni haibusini ba akhoi gi propaganda khara haitare ko electronic print media da social media da propaganda khara tawga Congress BJP uhalaga miyam sida makhoina kok sana bam yawriba sigi je akhoi na grassroots level da kumda jaba matamda sunga yadre ba ngaki khoi social media da miyam da thakatlaga khoi gi propaganda khara santoga Congress BJP na tawdo hojik adugi matam oidri haitare miyam julai wakhan tare singge khange awa mayam ayong nare ada masi makhata na khoi sumba mayam je khoi thengadana ba haitare khoi tumgi horoi ba isa isu singi Manipur miyam gi masiga ba khoi gi Manipur ira ba rang damji khalaga di khoi gi Manipur gi lebak lehaw da sengga sarpa miyam gi hun khanga semjari ba sumba regional political party DPF ku masida soina support tawgira kani khoi absolute majority phangani habi gi thaja ba khoi chena lei jai haitare aduga medang gi wahang da khoi gi politics ni na tambangam de na game ni by chance khoi na absolute majority phangda na khoi gi single largest majority bo phanga yam fare ko
नत्रगना अखोगी पार्टी सी कारा मतुंगदा अखोगी नंबर से याउद्रगदी सरकार से मंगमदबगी फिल्म लागदी अखोईना थाजबसी अखोगी कमन मिनिमम प्रोग्राम अखोगी ngasai 30 points program अखोगी मैनिफेस्टो की थमजगीबदो अदगी मरोइबा अखोईना पोइ मंगा अमा तरा अमा for the welfare of the people of the state hajaba tare ko sigi अखोगी कनो खंजरा कांदा अखोगी कमन मिनिमम प्रोग्राम द सेमिनबा यारगा समिनबा यारगदी अदुगी प्रिंसिपल दुदा अखोई तौजगे हाबगी वखलोन अदुनदि लेजेमिना ओके याम नुंगाइजे हाइदी मियामनसु हौजिकसे अखोगी अवोनबा मलाकपसिने ओजा संजोय याम पामलिसे इवन अखोगी हंदक सीजेपी की प्रोटेस्ट तुदा हौनरुबा नाइदनको अवोनबा म पोरकद्रा हाइबगी हाइदी इवन अखोई बांग्लादेश ता नेपाल दा थोखिबा रिजिम चेंज तौबगी फिबम दो लाकद्रा हाइबगी हक्ता सात्रजी हौनरुबा नाइदन सीजेपी की प्रोटेस्ट दा लाखिबनिना धर्मेंद्र प्रधान दु मदु रिजाइन तौरोइना तौरमबदो दुम तौखी अदुमपु सीजेपी की तौगिबा प्रोटेस्ट तुमक मणिपुरदसु मदुगी प्रोटेस्ट तो तौबा यारोय हाइनिंगाइदि लेतेबा मदु तौबा हाबसे खोई याम यूनिटी ओइबा मा मथौ ताय दुगा तसेंगना मणिपुर से सी यौना चाबसिदा अखोइना इसा इसा की खुदोंग चाबा चेंग येनबगी मेंबर चिनी येनबगी मेंबर अदगी जॉब कार्ड की मेंबर अदुगी अदागी सुम अदुमबगी खुदोंग चाबा मयाम दु खरा लौदना दुम लेरगदी हाइरिबा अखोई फरयामना खोइना अवोनबा मा पुनिंगे हारगसु ओजा संजोय पोरकपंगा मोय हाइरिबा अदुना ngसागी ओजा नंदोनसु हाइजबा खोइसी ngसागी वोटर दुसु वोटर सिनसुम अदुम सेंगद्रगदी इलेक्शन मतम द खोई वोट की पैसा येन बसे तुम मागेदी माना पाइबनी से ओजा नंदो खोई दुम उद्रो आइगिदी पिरक्त्रि माइ मनाक चलु लौरसो ना तौनै सी याम फोंगना तौनरबो वाफम मंगफंगनेबा अदुना मसी अवोनबा म पोरकपाइसी नाकलमरोमदा मियामना सुदुम पामी रीजनल पार्टी अमा ना यामना कंखला कांदा लेबाक्सी मणिपुर सी रीजनल पार्टी अमना पालकांदा अवोनबा मणिपुर अम पोरकपसे मियामगी मंगलानी मसी ओजा वरौबिरोइको मसी आई पॉलिटिकल बीजेपी पामदबा अदु पामदबगी वानते ऐसा मणिपुर की मचा अमा ओइना ऐसा मणिपुरी अमा ओइना हारिबा बीजेपी की एक्सपीरियंस को यंगजरे कांग्रेस की एक्सपीरियंस को यंगजरेबा अदुना रीजनल पार्टी अमगी एक्सपीरियंस अखोई हजिक यंगनिंगेबा मसिसु यंगबदा अखोई तंगाई फदब्राना दुम खले मसिगी अवोनबसिसु दुमक हाइदी अदुम मतम मतमगी अखोई हजिकी लाइबा यूथ मयामसिना हजिक नहवाई अखोई मतमददी इलेक्शन से इलेक्टोरल पॉलिटिक्स से कइनो खंगमदे हजिकी यूथ अयामबको इलेक्टोरल पॉलिटिक्स से कइनो हाबसे they were very aware and sensitized oire aduna amagi congress aduga bjp adu adagi wafam amatta natabada economics phanayamna khoi ki lairaba laibak oisanu ningthau palingai matamda india dagi hana vote tawriba dumba lam khoi gi lamdam amakhakni adu iba targadi iromdom himjaba ngamamba dugumba manipur amakhak oiramba do india gi phibanung da changibadagidi ngasi se adumak akhoi samasya se to kimatik yame adumak pu purakpo oisanu awon base purakpo oisanu akhoi yengminersi akhoi masi su dum matam matam gi oina ai dan thamjaramge sagi akhoi oja keno da kennedy da haja batare sagi congress kum khoi gi national party mana hai tare ko khoi di oi ba khoi gi li haja batare sum khoi gi national party mana khoi gi dpf da khoi gi punna satminaraga khoi gi yekna ba hai tare ꯊꯦꯡꯅꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯁꯤ ꯍꯣꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯃꯇꯝ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯐꯕ ꯊꯕꯛꯀ ꯇꯧꯃꯤꯟꯅꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯤꯑꯦꯐꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯣ ꯁꯤꯗ ꯁꯦꯝꯒꯠꯆꯔꯛꯄ ꯃꯤꯌꯥꯝꯒꯤ ꯏꯕꯨꯟ ꯈꯪꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯄꯨꯋꯥꯔꯤ ꯂꯩꯔꯦꯅ ꯍꯥꯏꯅꯔꯦꯀꯣ ꯑꯩ ꯅꯤꯡꯈꯥ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯁꯤꯗ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯏꯂꯦꯛꯇꯦꯗ ꯒꯣꯔꯃꯦꯟꯁꯨ ꯂꯩꯔꯝꯃꯦ ꯕꯤꯐꯣꯔ ꯃꯔꯖꯤꯡ ꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟ ꯍꯥꯏꯖꯕ ꯇꯥꯔꯦ
aduna sigi leramaba akhoi haidi civilization ama oibigi leibam thokpa loi suna leramaba sumba leiba amada akoina mingonda mipan tanga nappaga yawbaise akhoi matang mutam sadre akhoi han already test hanjan tawgre mahau tangre adaga makhoina anoba awon hongba ma haibase hanjan test tawgre mina porakani haibse kadai bu yong thajaningai oi haibam siju miyamna khanjajanu ko akhoi dpf ki di nongna thokjarapa new faces ngakani adun leiba ki damakta karigumba amak awon mo porake samna haibda akhoi political revolution amka puba ngamagadi pujarake habi wakhona thokjarapani aduna masidaisida akhoi gi laibiba manipur gi miyamna thajabiragadi aseba thajabada thambiragadi akhoi soiramki akhoi mai pakani haro famjima akhoi regional political party na mai pakani adunga sagi Tamil Nadu gi akhoi hoji sem oibiriba Vijay Thalapathy hajabatare Vijay Thalapathy dagi akhoi ne hena saruk chama chama hena thabak torpa ngokpasu oi pa yai haiba jimju thamjaramge okay ayo thanjage lapoga india tang keno hajamati migi ideology du napaga tanga sum leiraga migi ideology du akhoi na sum yaw leiraga di mina haiba wakhalon du akhoi je sum follow tawlai hajabani da migi direction da khada isha yo hajabani da like hajabani da Congress party is not a one